ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯏꯀꯣꯡꯅꯨꯅ ꯈꯨꯔꯨꯝꯖꯔꯤ ꯑꯗꯣ ꯉꯁꯤꯒꯤ ꯕ꯭ꯂꯣꯒꯁꯤꯅ ꯑꯃꯨꯛ ꯀꯔꯤ ꯑꯣꯏꯗꯣꯏꯅꯣ ꯍꯥꯏꯕꯗꯀꯣ ꯉꯁꯤꯁꯤꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯗꯣꯆꯥ ꯃꯌꯥꯝ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯏꯅꯦꯝꯕꯣꯛꯀꯤ ꯃꯅꯥꯎꯅꯨꯄꯤꯁꯤꯡꯅꯦꯕꯀꯣ ꯑꯗꯨꯗꯣ ꯉꯁꯤꯁꯦ ꯑꯩꯈꯣꯏ ꯂꯩꯔꯤꯉꯩꯗꯁꯨ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯇ ꯄꯨꯟꯁꯤ ꯍꯥꯏꯅꯅꯦꯀꯣ ꯃꯣꯏꯁꯨ ꯂꯥꯛꯀꯦ ꯍꯥꯏ ꯑꯗꯣ ꯃꯣꯏꯁꯨ ꯂꯥꯛꯑꯅꯤ ꯉꯁꯤꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯜꯂꯅꯤ ꯑꯗꯣ ꯀꯨꯏꯔꯦꯕ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯗꯕꯁꯦ ꯑꯗꯣ ꯉꯁꯤꯁꯦ ꯄꯨꯜꯂꯁꯤꯅ ꯍꯥꯏꯔꯦ ꯃꯣꯏꯅꯁꯨ ꯌꯥꯔꯛꯑꯦ ꯑꯩꯈꯣꯏꯅꯁꯨ ꯍꯥꯏꯖꯔꯦ ꯑꯗꯣ ꯃꯣꯏ ꯃꯌꯥꯝ ꯂꯥꯛꯑꯅꯤ ꯑꯩꯈꯣꯏꯒꯤ ꯗꯣꯆꯥ ꯃꯔꯤꯅꯦꯕꯀꯣ ꯑꯗꯨꯗꯣ ꯂꯣꯏꯅ ꯂꯥꯛꯑꯅꯤ ꯀꯀꯥꯁꯤꯡꯗꯨꯒ ꯑꯩꯈꯣꯏ ꯏꯅꯦꯝꯇꯣꯟ ꯊꯣꯛꯑꯦꯕꯀꯣ ꯏꯅꯦꯝꯕꯣꯛꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯟꯅꯤ ꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯤꯁꯤꯡꯗꯣ ꯑꯩꯈꯣꯏ ꯏꯅꯦꯝꯇꯣꯟ ꯊꯣꯛꯑꯦ ꯑꯗꯨꯗꯣ ꯃꯣꯏ ꯗꯣꯆꯥ ꯍꯥꯏꯅ ꯂꯣꯏꯅ ꯀꯧꯅꯔꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯗꯣꯆꯥ ꯀꯧꯔꯦꯕꯀꯣ ꯑꯗꯣ ꯗꯣꯆꯥ ꯍꯥꯏꯅ ꯀꯧꯔꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯉꯁꯤ ꯁꯨꯝ ꯄꯨꯟꯕꯒꯤ ꯍꯥꯏꯕꯗ ꯄꯨꯜꯂꯅꯦꯕꯀꯣ ꯑꯗꯣ ꯑꯩ ꯚꯤꯗꯤꯑꯣꯗꯤ ꯀꯌꯥꯝ ꯂꯧꯕ ꯉꯝꯗꯣꯏꯅꯣ ꯉꯝꯃꯣꯏꯗꯣꯏꯅꯣ ꯑꯗꯨꯗꯤ ꯈꯪꯗ꯭ꯔꯤ ꯑꯗꯣ ꯌꯦꯡꯉꯁꯤ ꯃꯌꯥꯝ ꯉꯁꯤꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗꯣ ꯃꯦꯃꯣꯔꯤꯁꯨ ꯁꯨꯝ ꯑꯣꯏꯅꯕ ꯍꯥꯏꯅ ꯁꯨꯃꯥꯏꯅ ꯄꯨꯟꯕ ꯈꯣꯠꯄ ꯍꯥꯏꯁꯦ ꯁꯪꯅꯗꯦꯅ ꯃꯥꯏꯒꯤ ꯂꯣꯏꯅ ꯊꯕꯛ ꯂꯩꯅꯔꯕꯅꯤꯅ ꯍꯧꯖꯤꯛ ꯑꯗꯣ ꯉꯁꯤꯁꯤꯗꯤ ꯃꯣꯏꯁꯨ ꯐ꯭ꯔꯤ ꯑꯣꯏꯔꯦ ꯑꯗꯨꯗꯨꯅ ꯃꯣꯏꯁꯨ ꯂꯥꯛꯄ ꯉꯝꯃꯅꯤ ꯍꯥꯏꯀꯣ ꯃꯇꯝ ꯀꯥꯏꯊꯣꯛꯑꯒ ꯂꯥꯛꯇꯣꯏꯅꯦꯕ ꯉꯁꯤꯁꯦ ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗꯣ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯔꯛꯀꯦ ꯃꯌꯥꯝꯁꯨ ꯌꯦꯡꯃꯤꯟꯅꯁꯤ ꯑꯩꯈꯣꯏꯁꯨ ꯃꯦꯃꯣꯔꯤ ꯑꯣꯏꯍꯧꯔꯅꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯈꯥ ꯇꯥꯅ ꯉꯁꯤꯁꯦ ꯑꯩꯈꯣꯏ ꯗꯣꯆꯥ ꯍꯣꯏ ꯂꯥꯛꯇꯣꯔꯤ ꯑꯗꯨꯅ ꯄꯨꯈ꯭ꯔꯤꯗꯒꯤ ꯉꯥꯁꯦ ꯐꯥꯔꯨꯕꯅꯤ ꯂꯣꯏ ꯂꯧꯈꯠꯂꯦ ꯆꯔꯥ ꯉꯥꯛꯇꯅꯤ ꯅꯪꯁꯦꯀꯣ ꯆꯥꯎꯕ ꯉꯝꯗꯕ ꯂꯣꯏ ꯂꯧꯈꯠꯂꯦ ꯄꯥꯝꯄ꯭ꯂꯦꯠꯇꯤ ꯆꯥꯎꯏ ꯄꯥꯝꯄ꯭ꯂꯦꯠ ꯀꯦꯖꯤ ꯃꯈꯥꯏ ꯂꯣꯝꯗ ꯑꯅꯤꯃꯨꯛ ꯆꯪꯉꯤ ꯅꯍꯥꯟ ꯆꯥꯎꯕꯗꯨ ꯁꯤ ꯀꯩ ꯉꯥꯅꯣ ꯁꯤꯕꯣ ꯉꯥꯃꯨ ꯁꯤꯡꯒꯨꯝꯗꯨꯔꯣ ꯁꯦ ꯁꯨꯝ ꯆꯥꯎꯏꯅꯦ ꯑꯝꯇ ꯄꯥꯏꯔꯒ ꯄꯨꯊꯣꯔꯛꯎ ꯌꯦꯡꯉꯦ ꯁꯤ ꯃꯆꯥꯇꯅꯤ ꯎꯔꯤꯕ ꯉꯥꯃꯨ ꯁꯤꯡꯒꯨꯝ ꯃꯆꯧ ꯑꯃ ꯂꯩꯔꯝꯃꯦ ꯃꯥꯏ ꯃꯃꯤꯠꯁꯦ ꯄꯨꯔꯥ ꯊꯪꯅꯅ ꯄꯥꯜꯂꯤ ꯁ꯭ꯋꯥꯏꯗ ꯊꯥꯗꯔꯁꯤꯔꯣ ꯉꯥꯃꯨ ꯁꯤꯡꯒꯨꯝꯁꯦ ꯌꯥꯔꯗꯤ ꯆꯥꯕ ꯌꯥꯝꯅ ꯉꯁꯤ ꯏꯪꯊꯝꯊꯥ ꯃꯌꯥꯝꯒꯤ ꯇꯥꯔꯦ ꯉꯥꯁꯦ ꯁꯨꯛ ꯀꯨꯏꯅ ꯐꯥꯕꯤꯗꯅ ꯊꯝꯃꯤꯁꯦ ꯁꯤꯅ ꯉꯧꯔꯒ ꯍꯥꯞꯄꯣ ꯃꯆꯤꯗ ꯑꯩ ꯊꯣꯡꯗꯣꯏꯅꯤ ꯄꯨꯝꯅ ꯑꯃꯗ ꯊꯣꯡꯉꯣ ꯁꯤ ꯉꯧꯔꯒ ꯃꯆꯤꯗ ꯍꯥꯞꯄꯣ ꯕꯟꯗꯥꯔ ꯇꯧ ꯑꯩꯈꯣꯏ ꯉꯁꯤ ꯗꯣꯆꯥ ꯍꯣꯏ ꯃꯌꯥꯝ ꯂꯥꯛꯄꯒꯤ ꯁꯤꯁꯤꯅ ꯕꯥꯎ ꯂꯩꯔꯦ ꯕꯥꯎꯁꯦ ꯑꯃ ꯊꯣꯡꯉꯅꯤ ꯁꯤꯒ ꯍꯤꯟꯖꯥꯡ ꯁꯦꯝꯃꯦ ꯁꯤꯒ ꯃꯔꯨꯝ ꯂꯩꯔꯦ ꯁꯤꯁꯦ ꯃꯔꯤꯟꯈꯥꯁꯦ ꯀꯩꯅꯣꯒ ꯑꯣꯏꯅ ꯊꯣꯡꯒꯅꯤ ꯊꯥꯎꯁꯦ ꯉꯥꯒꯤ ꯊꯥꯎꯁꯦ ꯈꯥꯃꯦꯟꯒ ꯉꯧꯔꯅꯤ ꯑꯗꯨꯗꯒꯤ ꯁꯤꯒ ꯄꯨꯈ꯭ꯔꯤꯗꯒꯤ ꯐꯥꯕ ꯉꯥ ꯆꯔꯥꯗꯣ ꯁꯤꯁꯨ ꯊꯣꯡꯉꯣ ꯍꯥꯏ ꯁꯤ ꯑꯃ ꯊꯣꯡꯉꯅꯤ ꯁꯤ ꯑꯃ ꯊꯣꯡꯉꯅꯤ ꯑꯁꯤꯁꯦ ꯉꯧꯔꯒꯅꯦ ꯄꯦꯛ ꯂꯥꯎꯔꯒ ꯆꯥꯕꯗꯨꯗꯤ ꯍꯥꯎꯕꯅꯦꯕ ꯇꯥꯎꯔꯒ ꯆꯥꯕꯗꯣ ꯌꯦꯡꯉꯅꯤ ꯀꯩꯗꯧꯁꯤꯒꯦ ꯍꯥꯏꯅ ꯍꯧꯖꯤꯛ ꯇꯥꯎꯔꯤꯑꯕ ꯁꯣꯝꯗꯅ ꯉꯥ ꯇꯥꯎꯔꯤ ꯁꯣꯝꯗ ꯆꯥꯛ ꯊꯥꯡꯒꯠꯈꯔꯦ ꯃꯤ ꯌꯥꯝꯕꯅꯤꯅꯅꯦ ꯂꯩꯔꯪꯗ ꯇꯧꯗ꯭ꯔꯗꯤ ꯌꯥꯗꯦꯕꯀꯣ ꯒꯦꯁꯇꯗꯤ ꯆꯟꯗꯦꯗꯅ ꯃꯊꯦꯜꯁꯤꯒ ꯂꯩꯔꯦ ꯉꯥ ꯃꯔꯤꯟꯈꯥꯒ ꯈꯥꯃꯦꯟꯒ ꯉꯧꯕꯗꯣ ꯁꯤꯒ ꯂꯩꯔꯦ ꯎꯇꯤ ꯑꯁꯪꯕ ꯑꯗꯒꯤ ꯁꯂꯥꯠ ꯉꯥ ꯊꯣꯡꯕ ꯉꯥꯗꯣ ꯈꯥꯏꯗꯣꯛꯑꯒ ꯊꯝꯃꯦ ꯁꯣꯝꯗ ꯈꯟꯗꯣꯛꯑꯒ ꯍꯣꯏ ꯐꯝꯃꯨꯅꯦ ꯆꯥꯛ ꯇꯣꯛꯑꯕ ꯇꯨꯡꯅ ꯈꯤꯇꯪ ꯍꯥꯎꯕ꯭ꯔꯣ ꯗꯣꯆꯥ ꯀꯩꯀꯩ ꯍꯥꯞꯅꯔꯨꯒꯦ ꯗꯣꯆꯥ ꯃꯌꯥꯝ ꯃꯥ ꯅꯝꯈ꯭ꯔꯦ ꯇꯥꯇꯣꯟ ꯅꯝꯈ꯭ꯔꯦ ꯗꯣꯆꯥꯏꯁꯨ ꯍꯥꯞꯄ ꯍꯥꯞꯄ꯭ꯔꯥ ꯗꯣꯆꯥ ꯂꯛꯈꯤꯒꯤꯗꯤ ꯌꯥꯗ꯭ꯔꯥ ꯃꯤꯂꯥꯒꯤꯅꯤ ꯕꯦꯝꯃꯥꯏꯗꯣ
มีตุกหน้าประดองนะเหรอโดยลำดับดากาไป เรื่องมาปานมาตลอด Kakaway miyam chabasidi video lobang am hodre photo oi loram me ตาเรากับเราก็หลักกันดีดีกัน Kaka ni siga lay ra Phi khanna di siga รอพี่ก็เลยเหรอ ตั้งต้องซื้อใช่ไหมตั้งน้ำมันตัวตีให้เลยหรอใช่พอโดยพูดตีเลยเรามีมันนิ่งเลย Enggak kan kata kau presiden kita nggak ini. Dur, oi mak, anda di sini noy. Rau as, rau. Hai này đi. Rau je tu je lagi. Hai này đi. Hai này sao đi phụ đây được thôi apa? Tangga sini khala tu khalo mamam. Kan le. Kita juga kalau dari Madura. Kita di sini dah. Saya di situ kan lo. Tu. Kalau Ana wo. Kaka miyam chalam daigi do chawai Boleh. mya Kakawai do chawai loi chakhi do re Ina i thang me am le dunia sih. Jam nungai khre ngasi Kemana udah pesa ketang hati jadi angang sih kita kan sepiatu boleh loh. Ini nahan pi udah boleh deh bapak. Sama angang mari. Tibi January lang miyam Tibi Januaryตัวจ้าเมียมจัดป้าหงนาเร่ค่ะมาจัดแคร์ค่ะมาเลยนารีมาทั้งจัดป้าหงแร่चलो चलो बाय बाय Ini bang, kita tahu kalau kok. Dia sih makan apa deh? Jorok Bye. Bye bye. Tang si daro sanjarage mi hanna nushibiduna like, share and subscribe to biramu.